Makoy yambong special. Tumli nungay bang manglan manglaga. Ahang mamalangda paibagi. Paglimi ipagda sanamagi. Nonglit makup na hakchang da sopadi. Kalin manam namlaba ritu asida. Makay fang na nungay hali. Nungay na mamanglanda may thong sunok minok mitawi. Adubo nok lamba minok do tak na mangkre. Nakong natariba yaya lang makonjel na magi mangan kahenkre. Mamito tap na panglai. Isaw lang namlaga tumthakramali nupido. Thong thokno ihang hanglami. Maram sinuay matay makada mi lang bagi konjel na ihaw hong natariba. Karigi lang di ba no ngaklude maram di lohong manaksilak pagini khali. Tad na tanang walaga pammayay nang hak pamin nupido. Photo lawthok yinglui mera bagi call natraga message leram rakhanda adubu leram jai screen do yang hanglami laisi sukthaba yaba sukthakre mapan haikibado ningsing hokalaga washroom changi marum solaga ahimbulu hong matarimro honglaga nakamdoma masigi thamoi yaudaba doctor simadine aidi thamoi yaudrabani to haidana leikrani aisu matang jadana pamda bek sare khara lapthoknari nisida aini hin hinjilure ngang na brush lo tokthoknaga colgate to hapna makha samthai ya matha sana karamba numit thada karamba sudrago hondano mahamukraduna wakhal tarak doise brush maya da thangzilaga mixel da yinglaga wakhal na oina makha mu samtharakle tokle na sanai bema kori olabani nangama kuskus hota heda sama khana kajol chinglaga saru khana sinamagum thokladi numai khranida wakhal do khanna washroom dagi thorakli yanungna brush omlaga asumna koi chat pase ayuki rutin de yori bani mahakide ningsar sor tatna holi nu pise nungsi bana mirai biri mana amuk thoksarodre ahong balaite hena do mirai biri khanna mathaya na sare mapana hairaki bawadu maso kokta hanjilaga lekre Tunggong maringong man protagonisto namdana haina singna luhongbibagi wife mangonda pansilaga ping awagu machugi t-shirt tune amuba arang bahapten dumani ya da brush omlaga tharek tholakpani nupido roomgi mapanda thoki haiduna runsin bayogdaba thongado tap paiduna hangloi adubu leplammi misaktu ubada laisa mami mana chap yungi ummiba brush tuga tathak thade yingi misaktuna Atiyada bukhatlamba nongi mapaina ahingi matamda pinba makai haithakibana nongalakpa mikupsidadi atiyado iseng-senglido senglaba atiya anauba nongi manamga loinana malang sahomda yaurokpa karomagi mangal thongnongdagi changakpa tasengba sana machugi mangalduna lemjakraba maithongdana yeibadudi mikup aduda sangsar pumnamba ngamlodogong khalai Navy blue color da kahin na masa nanba mensar to kudang mathok khara takhalaga kuning phauba ama lehankre seliba ngawu machugi formal type changlap tawba khonga yengmada sitnali matu mamal tekta nana setpagi mami tai phurito tak in tawde style amaga loinana mathakta thadei tongliba ngawu sport show duna fashion do hena jamam na halle adubu mayamdagi fashion wakhel khudingma tongan taba mayabani Makoy yambung haibado nongi mapaina kangkraba kalengi mairina maning tamlakpa ayokto ingan kre sakta masina othong ingan kre mikupto kariga bu changdam nasigi changdam nafam leite adubu wakhalda wari makhalei khandamban tumna mai chahallage khana landarakpa mai ko walai agni deva fauba sakta masida unipu ba malang oduna pahigadomogi matawgum Inglaw may thongduna among kasunong lai aying mamino tapna ingna yamna nushina masamana ipapa brush amayanong do umlaga mamit araw maniduna tathak tingag mabu yingliba do ubada mayraba chimalda lingduna nopagamre mahusa magi kunong tunok hairi yamna tapna nason pikna Good morning Torosana Wahidu hainaga nomi pocket to the homjin kranga kahina chawdaba piktak toba dairy milk chocolate to puthorakli hainaga laisigi makutto lamduna lawi khubak machado tapna tingthok piraga chocolate to thamlaga chena paisilali
Makutto mana mung tasinbiraga irenjana hanagi mafamda thambiramlaga makha mung tarai amukso yamna tapna. Old fashion harakano. Chocolate bouquet ama sembiyo yade. Kokidraba wakhalgi amamba thaumai mera uraba mangal fangjaba punsi kongol oiki ipakdaso mitrang oiki malemdaso wakhalgi irol nongda karamba mukta lotliba wakhalgi amambada karamba arunba kari thupliba. The Times of India, Advocate Mishra founded in New Delhi, Dwarka Metro Station, Sector 10. The Times of India newspaper gi headline aduda chawna thari aruba mayekna angan bayuk aduda lebak irang hawi Supreme Court ki advocate ni tarai tok loidori adumak pu halami basi sakang dabasing ni thibasu lai roidori maramdi Mishra gi nabasu yami matong mandana powerable advocate ama oirubana. Meeting loire Nandras ki imungda luhongbagi thoram ama thokli haiba pautai adubu Manipurda amuk hanbadi lairadana kadagi mapan phauba thokidre mapanda tap tari banong lambida law khonglaga chatliba miyam slogan paiduna lauri we want justice for Advocate Mishra ngaugadori sudedo ngarang tani dinner chase haiduna call tawduna kaukhiba adubu thabak ama lei masi loisilamaga lakhe haiduna pakhum pirakpadagi tandanaba wari sem saraga ngairaga leiki adubu ningsingla imikupta ngarangi oikhiba matawsing ado haukiba numidangi matamna pung 12 helak lona tharakhiba message aduna sudebu yamna leitafam khangandabu oikre hangat handa chatlaga leirami chap leplaga thongnawda yengi zamzam haithariba nongduna lambigi sarak ado migi mami udre kanagi manil fangdre khanba yaba khalaga kadudagi khonglei thuna thorakle kanabu suhanna yenglamde mana chatpada kanasi inarakano hairamlaga magi banglodagi gari thaudoktuna thorai nongna mamsilaba atia itak taklaba lambi state kayagi CM amadi government ki makok thongba official kaya pullaga siliba aroiba meeting oibana ngasite school college office khadingba half holiday laukibado ningsinglei maramsina yang hangle mafamado gari no khamlaga sude nonglakta praplai nage tung mangyenglaga wakhalda tattana chingne garibu thoklagaba maril leiba kanano mabu sakthina sanariba haina changsilakle masado nongna pungcho cholabani aduba ingba khangde tarang amada asam chatlinge nakandagi na heba khonjel ama tari mikufadi sudedo thuna makedu de yengi onthokpani fivamdo saktamda ubada sude masa pumba akanba thori amana krak laksan khrabagum pholi mitfam hongbadi ngamda sigadabagi khakap chinglaga leiraba Advocate Mishra da amit kupta yengi onthoknasu onthokle tamthinasu tamthire Mishra gi khawri duda machin dumba pot amana thairengna ningsilaga phawdokle mikuptuda sude Mishra gi nakta changsin mangamdre haithaba maikai chuthariba nonglaksida leptuna mitmangda laiba saktamdagi phibamda ubada sude haukiba matamgi tangkak ama ningsinglei magi wakhalda mikup khuding tamnaduna leiraba chapmanaba mamido matamdo chahi amagi mamangni bedanana ichimsi aigis ithawnido illegal oiraba potsingsi mapalamdagi pusilakpasida ichimsigi ming yaurambase aini ichimsigi ma yenglaga tumin leithoklabadi kamdongni article ama iraga editor da pirage khanna leplabani nanawa warobino handak kisiga anira khakta ngairi beda wafamse ichilinaw kai khara khakta natana kanana su khangma natiro masik matangane nang aigi ma yeng chummi journalist haibase makhoigi mathaudi phongphong saba paw bibani adubu kari maramdagi matau karamna ainam aigi ming yawramlibano haibase matam amadane iche nangonda soidna haigi
ꯒꯣꯕꯔꯅꯔ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯥꯌꯣꯛꯅꯅ ꯐꯝꯂꯒ ꯑꯅꯤꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯅꯔꯛꯂꯤ꯫ ꯏꯟꯗꯤꯌꯥꯗ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯀꯌꯥ ꯃꯅꯤꯄꯨꯔꯁꯤꯗ ꯂꯣꯟꯅ ꯄꯨꯁꯜꯂꯛꯂꯒ ꯆꯂꯥꯏꯔꯤꯕꯁꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯈꯪꯕ ꯈꯪꯗꯕ ꯇꯨꯃꯤꯟꯅ ꯂꯩꯔꯁꯨ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯅ ꯕꯦꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯐꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯣꯏꯗꯨꯅꯁꯨ ꯋꯥꯐꯝ ꯑꯁꯤꯗꯃꯗꯤ ꯃꯥ ꯌꯥꯅꯤꯡꯗꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯆꯦꯝꯁꯦ, ꯅꯅꯥꯎꯅ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯍꯥꯏꯖꯔꯤ, ꯑꯩꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯏꯊꯧꯁꯦ ꯌꯥꯝ ꯂꯨꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯇꯧꯖꯕꯅꯤ꯫ ꯇꯥꯃꯣ ꯃꯦꯖꯣꯔꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯖꯃꯟꯕꯅ ꯉꯁꯤ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯂꯦꯞꯂꯤꯕꯅꯤ꯫ ꯑꯁꯨꯛ ꯂꯨꯅ ꯇꯧꯖꯕ ꯏꯊꯧꯁꯤꯗ ꯔꯨꯜ ꯀꯥꯏꯍꯟꯕꯤꯒꯅꯨ꯫ ꯏꯆꯦꯝꯁꯤꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯃꯇꯝ ꯈꯔ ꯄꯣꯊꯥꯔꯨꯔꯕꯁꯨ ꯅꯧꯅ ꯁꯦꯝꯒꯠꯄ ꯌꯥꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯁꯜꯂꯛꯂꯤꯕ ꯄꯣꯠꯆꯩ ꯀꯌꯥꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯊꯔꯛꯂꯅꯤ꯫ ꯁꯥ ꯑꯣꯟꯕꯤꯒꯅꯨ꯫ ꯍꯌꯦꯡꯃꯛ ꯄꯥꯎꯁꯦ ꯄꯦꯄꯔꯗ ꯌꯥꯎꯍꯟꯖꯔꯛꯂꯒꯦ꯫ ꯁꯨꯗꯦ ꯃꯊꯥ ꯁꯥꯅ ꯌꯦꯡꯉꯤ꯫ ꯃꯥꯁꯨ ꯄꯥꯝꯗꯦ ꯊꯧꯑꯣꯡꯁꯦ ꯑꯆꯨꯝꯕ ꯇꯧꯔꯤꯕꯅꯤ, ꯂꯩꯕꯥꯛ ꯃꯥꯡꯍꯟꯒꯦ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯄꯥꯝꯗ ꯎꯄꯥꯏ ꯂꯩꯇ ꯃꯃꯤꯠ ꯃꯅꯥ ꯆꯦꯖꯠ ꯎꯏꯁꯤꯜꯂꯒ ꯂꯧꯈꯤꯕ ꯐꯤꯔꯦꯞꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎ ꯑꯣꯟꯈꯤꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯩꯈꯥ ꯇꯥꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯟꯕ ꯉꯝꯒꯗꯕꯗꯤ ꯕꯦꯗꯒꯤ ꯆꯤꯟ ꯃꯦꯟꯕꯅ ꯑꯣꯏꯒꯅꯤ ꯈꯜꯂꯒ ꯑꯃꯨꯛꯀ ꯇꯞꯊꯅ ꯊꯦꯝꯃꯛꯏ꯫ ꯏꯆꯦꯒꯤꯁꯨ ꯋꯥꯔꯤ ꯂꯩ꯫ ꯑꯩꯒꯤ ꯆꯥꯛꯂꯕ ꯊꯃꯣꯏꯁꯤꯅ ꯋꯥꯔꯤ ꯑꯁꯦ ꯂꯩꯊꯣꯛꯄꯒꯤ ꯊꯧꯅꯥꯗꯨ ꯂꯩꯇ꯭ꯔꯦ꯫ ꯅꯪ ꯁꯥꯎꯒꯅꯨ ꯕꯦꯗꯥ, ꯇꯞꯊꯈꯣ꯫ ꯇꯞꯅ ꯇꯞꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ꯫ ꯅꯪ ꯏꯆꯦꯒꯤ ꯃꯥ ꯌꯦꯡꯉꯨ꯫ ꯅꯪꯅ ꯅꯝꯈꯤꯕ ꯐꯣꯇꯣꯗꯣ ꯍꯧꯖꯤꯛ ꯌꯧꯔꯛꯂꯒꯗꯤ ꯑꯣꯐꯤꯁꯁꯤꯗ ꯊꯝꯃꯝꯃꯣ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯒꯁꯨꯅꯦ, ꯏꯆꯦ ꯃꯤ ꯊꯥꯔꯒ ꯂꯧꯍꯜꯂꯒꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯅꯥꯎꯕꯨ ꯊꯦꯝꯕꯤꯒꯅꯨ꯫ ꯃꯗꯨꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯣꯏꯗ꯭ꯔꯥ ꯈꯜꯂꯤ꯫ ꯏꯆꯦ, ꯂꯩꯕꯥꯛ ꯉꯥꯛꯂꯕꯗꯤ ꯆꯨꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯄꯤ ꯃꯄꯥ ꯑꯣꯏꯕ ꯅꯈꯣꯏꯅ ꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯤꯗ ꯂꯩꯕꯥꯛꯁꯦ ꯂꯝꯖꯤꯡꯂꯒꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯥꯏꯗ ꯎꯠꯇꯩꯗꯨꯅ ꯂꯦꯞꯄꯤꯒꯅꯨ꯫ ꯆꯦꯝꯁꯤꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯕꯦꯗꯥ, ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩ꯫ ꯏꯆꯦ ꯅꯪꯉꯣꯟꯗ ꯋꯥꯔꯤꯗꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯤꯒꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ꯫ ꯑꯩꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ꯫ ꯅꯪ ꯏꯆꯦꯝꯁꯤꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯁꯣꯏꯗꯅ ꯀꯞꯀꯅꯤ꯫ ꯅꯪꯁꯨ ꯅꯨꯄꯤꯅꯤ꯫ ꯑꯩꯅ ꯉꯁꯤ ꯂꯦꯞꯂꯤꯕ ꯃꯐꯝ, ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯅꯤ꯫ ꯃꯇꯝ ꯑꯃ ꯂꯥꯛꯂꯒꯅꯦ, ꯑꯩ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯒꯦ꯫ ꯕꯦꯗꯗꯨ ꯈꯨꯝꯗꯦ, ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯉꯁꯤ ꯑꯁꯤꯒ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯁꯨꯝꯅ ꯎꯪꯈꯠꯅꯕ꯫ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯔꯤꯕ ꯃꯆꯥꯁꯤꯡꯒꯤ ꯃꯔꯤ ꯑꯁꯤꯒꯨꯝ ꯃꯈꯣꯏꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯅꯔꯤꯕ ꯃꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯤꯡ ꯃꯁꯤ ꯕꯦꯗ ꯑꯃꯗꯤ ꯁꯨꯗꯦ ꯈꯔ ꯈꯧꯇꯛ ꯆꯥꯅꯩ꯫ ꯃꯥꯡꯗ ꯐꯝꯂꯤꯕ ꯕꯦꯗꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯨꯗꯦ ꯇꯞꯅ ꯍꯪꯂꯛꯏ, ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯈꯟꯅ꯫ ꯕꯦꯗꯥ, ꯅꯪ ꯏꯆꯦꯒꯤ ꯃꯥꯏ ꯑꯃꯨꯛꯇ ꯌꯦꯡꯉꯨ, ꯑꯔꯣꯏꯕ ꯑꯣꯏꯅ꯫ ꯏꯆꯦꯝꯁꯤ, ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯏꯊꯧ ꯊꯨꯒꯥꯏꯕꯤꯒꯅꯨ꯫ ꯁꯤꯗ ꯇꯠꯈ꯭ꯔꯦ꯫ ꯇꯠꯂꯔꯣꯏꯗꯕ ꯊꯧꯔꯤꯒꯨꯝ ꯆꯦꯅ ꯄꯨꯟꯈ꯭ꯔꯕ ꯋꯥꯍꯩꯒꯤ ꯀꯤꯁꯤꯅꯤ ꯈꯪꯂꯕꯗ ꯁꯨꯗꯦ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯗꯕꯗꯤ ꯌꯥꯗꯕꯅ ꯊꯃꯣꯏꯗꯒꯤ ꯅꯠꯇꯕ ꯋꯥꯈꯜꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯕ ꯐꯤꯔꯦꯞ ꯑꯃ ꯇꯥ ꯐꯥꯔꯒ ꯃꯤꯀꯨꯞꯇꯨꯗ ꯂꯦꯞꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯂꯤ, ꯐꯔꯦ, ꯅꯪꯅ ꯑꯗꯨ ꯌꯧꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯂꯪꯖꯔꯨꯕ ꯏꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤꯗꯤ ꯑꯩꯅ ꯐꯪꯖꯕ ꯇꯥꯕꯅꯤ꯫ ꯏꯆꯦ ꯋꯥꯈꯜ ꯊꯦꯜꯂꯨꯔꯦ꯫ ꯕꯦꯗꯥ, ꯅꯪ ꯏꯆꯦꯕꯨ ꯁꯥꯎꯒꯅꯨꯀꯣ꯫ ꯃꯤꯀꯨꯞꯇ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯕꯦꯗ ꯉꯛꯆꯥꯅꯩ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯨꯗꯦꯒꯤ ꯈꯜꯂꯒ ꯍꯥꯏꯔꯛꯈꯤꯕ ꯑꯍꯦꯟꯕ ꯋꯥꯍꯩ ꯀꯌꯥꯗꯣ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ꯫ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯑꯁꯥꯎꯕꯗꯨꯃ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯊꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤ ꯆꯪꯉꯛꯂꯒ ꯀꯣꯐꯤ 2 ꯄꯤꯔꯔꯦ꯫ ꯇꯦꯕꯜꯗ ꯊꯝꯃꯛꯄꯒ ꯁꯨꯗꯦꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯐꯤꯗꯨ ꯂꯥꯜꯂꯛꯏ꯫ ꯑꯁꯤ ꯅꯪ ꯂꯥꯛꯀꯅꯤ ꯈꯪꯕꯒꯤꯅꯦ, ꯅꯪꯅ ꯄꯥꯝꯖꯕ ꯀꯣꯐꯤ ꯗ꯭ꯔꯤꯞꯇꯣ ꯁꯦꯝꯃꯟꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ꯫ ꯀꯩꯅꯣ ꯀꯣꯟꯅ ꯊꯕꯛ ꯊꯣꯛꯂꯒ ꯁꯥꯎꯕ ꯁꯥꯎꯅꯔꯁꯨ, ꯏꯆꯤꯜ ꯏꯅꯥꯎ ꯄꯩꯕꯨ ꯄꯩꯅꯔꯁꯨ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯊꯕꯛ ꯍꯥꯏꯔꯛꯄꯅꯤ ꯅꯨꯡꯉꯥꯏꯇ, ꯑꯗꯨꯕꯨ ꯁꯨꯗꯦ ꯅꯣꯛꯂꯒ ꯃꯥꯒꯤ ꯀꯣꯐꯤꯗꯨ ꯄꯥꯏꯔꯒ ꯏꯔꯦꯟꯖꯅ ꯐꯝꯊꯩ꯫ ꯋꯥꯔꯧꯗꯦ, ꯅꯪꯒꯤ ꯅꯊꯧꯅꯦ ꯑꯃꯔꯣꯝꯗ꯫ ꯐꯔꯦ, ꯋꯥꯐꯝꯁꯤꯅꯅꯦ ꯑꯃ ꯑꯣꯏꯔꯁꯤ꯫ ꯏꯆꯥꯕꯨꯗꯤ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯣ? ꯉꯁꯥꯏꯕꯨꯗꯤ ꯃꯈꯣꯏ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯕꯦꯗ ꯀꯣꯐꯤꯗꯨ ꯄꯥꯏꯈꯠꯂꯒ ꯁꯤꯞ ꯑꯃ ꯆꯤꯡꯉꯤ꯫ ꯑꯃꯨꯛ ꯇꯞꯅ ꯊꯝꯂꯒ ꯍꯥꯏꯔꯛꯂꯤ, ꯃꯩꯔꯥꯕ ꯃꯈꯣꯏ ꯕꯥꯁꯀꯦꯠꯕꯣꯜ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯒꯅꯤ, ꯇꯧꯃꯤꯟꯅꯅꯤ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯁꯨꯗꯦ ꯐꯣꯟꯗꯨ ꯂꯧꯔꯒ ꯃꯆꯥꯗ ꯀꯣꯜ ꯇꯧꯏ꯫ ꯀꯨꯏꯗꯦ ꯑꯃꯗꯨꯁꯨ ꯔꯤꯡ ꯆꯠꯂꯒ ꯉꯥꯏꯍꯥꯛ ꯄꯥꯏꯔꯛꯏ꯫ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯃꯥ?
ꯊꯣꯏꯕ ꯅꯣꯏꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯔꯤꯕꯣ ꯏꯆꯥꯕꯣꯏꯗꯤ ꯂꯩꯕ꯭ꯔꯥ ꯂꯩꯔꯗꯤ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯄꯤꯌꯨ ꯃꯩꯔꯥꯕꯨ ꯈꯨꯝꯂꯛꯇꯦ ꯑꯗꯨꯕꯨ ꯕꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯈꯤꯕꯗꯨ ꯇꯥꯏ ꯏꯃꯥꯁꯤꯅꯦ ꯅꯪ ꯄꯥꯏꯔꯛꯑꯣꯅ ꯍꯥꯏ ꯐꯣꯟꯗꯨ ꯄꯤꯔꯝꯂꯒ ꯃꯩꯔꯥꯕꯗꯣ ꯀꯣꯠꯂꯣꯝ ꯑꯗꯣꯝ ꯆꯪꯈ꯭ꯔꯦ ꯕꯣꯏ ꯐꯣꯟꯗꯨ ꯇꯞꯅ ꯄꯥꯏꯔꯒ ꯁꯨꯗꯦꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯏ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ ꯏꯃꯥꯁꯤꯒꯤ ꯅꯥꯛꯇ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯣ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯇꯧꯗꯨꯗ ꯕꯦꯗ ꯉꯛꯅ ꯌꯦꯡꯉꯤ ꯕꯣꯏꯁꯨ ꯉꯛꯏ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯁꯨꯗꯦ ꯅꯣꯛꯂꯒ ꯑꯩꯒꯤ ꯅꯥꯛꯇꯅ ꯃꯥ ꯂꯩꯌꯦ ꯕꯦꯗꯥ ꯏꯆꯥꯁꯤꯡꯒ ꯋꯥꯔꯤ ꯇꯧꯁꯤ ꯕꯣꯏ ꯃꯃꯥ ꯎꯕꯗ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯛꯂꯤ ꯃꯥꯒꯤ ꯄ꯭ꯔꯦꯛꯇꯤꯁꯅ ꯀꯟꯕꯒꯤ ꯃꯃꯥꯒꯤ ꯊꯕꯛꯅ ꯆꯤꯟꯕꯒ ꯃꯃꯥ ꯃꯆꯥꯗꯣ ꯃꯤꯀꯨꯞ ꯐꯥꯅ ꯎꯅꯕ ꯐꯪꯗꯦ ꯃꯃꯥ ꯎꯕꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯏꯃꯥ ꯕꯦꯗꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯆꯥꯅ ꯃꯥꯕꯨ ꯀꯧꯕ ꯀꯌꯥꯔꯛ ꯇꯥꯈ꯭ꯔꯦ ꯃꯁꯤꯡ ꯈꯪꯗ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯊꯃꯣꯏꯗ ꯄꯥꯟꯕ ꯌꯥꯎꯈꯤꯗ꯭ꯔꯤ ꯍꯨꯃꯥꯡꯗꯣ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯕ ꯃꯆꯥꯒꯤ ꯃꯥꯏꯊꯣꯛ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯏ ꯃꯇꯥꯡ ꯆꯥꯗꯕ ꯁꯨꯗꯦꯒꯤ ꯀꯣꯜꯗꯣ ꯃꯃꯥ ꯃꯆꯥ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯏ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕ ꯀꯥꯎꯔꯒ ꯀꯔꯤꯒꯤꯗꯃꯛ ꯁꯨꯗꯦꯅ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯤꯕ ꯃꯥ ꯈꯟꯖꯤꯜꯂꯨꯗꯦ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯝꯂꯒ ꯕꯦꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨ ꯇꯠꯇꯅ ꯍꯥꯏ ꯁꯨꯗꯦꯅ ꯍꯥꯏꯖꯩ ꯂꯥꯜꯂꯨꯔꯕꯅꯤ ꯗꯟꯗꯤ ꯐꯪꯂꯒꯦ ꯒꯣꯚꯔꯅꯔ ꯑꯣꯐꯤꯁꯇꯒꯤ ꯕꯦꯗ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯈ꯭ꯔꯦ ꯇꯤꯠ ꯇꯤꯠ ꯆꯨꯔꯝꯕ ꯅꯣꯡꯁꯨ ꯃꯤꯀꯨꯞꯇꯨꯗ ꯀꯟꯁꯤꯜꯂꯛꯂꯕꯣꯏ ꯈꯜꯂꯤ ꯈꯟꯕ ꯅꯠꯇꯦ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯂꯦ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯍꯨꯝꯗꯨꯅ ꯆꯨꯊꯔꯛꯂꯦ ꯒꯥꯔꯤ ꯑꯆꯧꯕ ꯑꯣꯏꯔꯕꯁꯨ ꯅꯣꯡꯗꯨꯗ ꯊꯧꯐꯝ ꯈꯪꯍꯟꯗ꯭ꯔꯦ ꯕꯦꯗ ꯃꯄꯨꯔꯣꯏꯕꯗ ꯐꯣꯟ ꯇꯧꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯦꯟꯖꯣꯔ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯤꯞ ꯑꯃ ꯆꯠꯈꯤ ꯍꯥꯏꯕ ꯁꯣꯝꯗ ꯕꯦꯗꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯨꯗꯦ ꯔꯥꯅꯤꯕꯨ ꯀꯧꯁꯤꯜꯂꯛꯂꯦ ꯔꯥꯅꯤꯁꯨ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯦ ꯏꯆꯦꯝꯁꯦ ꯅꯣꯡꯁꯨ ꯌꯥꯝ ꯀꯜꯂꯤ ꯌꯨꯝꯗ ꯆꯠꯄꯁꯦ ꯈꯔ ꯊꯦꯡꯊꯁꯦ ꯍꯥꯏꯕꯕꯨ ꯁꯨꯗꯦ ꯇꯞꯅ ꯀꯅꯥ ꯈꯪꯍꯟꯗ ꯃꯤ ꯑꯅꯤꯈꯛ ꯊꯧꯔꯥꯡ ꯇꯧꯍꯜꯂꯣ ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯄꯥꯏꯍꯜꯂꯣ ꯊꯤꯜꯂꯦ ꯔꯥꯅꯤ ꯈꯨꯗꯛꯁꯤꯗ ꯔꯥꯅꯤꯁꯨ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯣ ꯆꯤꯡꯅꯔꯞ ꯇꯧꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯁꯨꯗꯦꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯍꯥꯛꯁꯨ ꯃꯤꯀꯨꯞꯇꯨꯗ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛ ꯒꯥꯔꯤ ꯑꯃ ꯌꯥꯡꯅ ꯊꯧꯔꯛꯇꯨꯅ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯊꯧꯔꯛꯂꯤ ꯕꯦꯗꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯣ ꯈꯪꯕꯅ ꯑꯁꯝꯕ ꯂꯝꯕꯤꯗ ꯐꯥꯎꯗꯣꯔꯛꯇꯨꯅ ꯃꯈꯣꯏꯅ ꯑꯣꯏꯅ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯊꯦꯡꯖꯤꯜꯂꯛꯄ ꯑꯣꯏꯕꯅ ꯃꯤ ꯆꯠꯇ꯭ꯔꯦ ꯃꯐꯝꯗꯨ ꯏꯝꯐꯥꯜ ꯃꯌꯣꯜꯁꯨ ꯅꯠꯇꯕꯅ ꯍꯦꯟꯅ ꯆꯤꯛꯂꯕꯅꯤ ꯐꯨꯗꯤꯠ ꯐꯨꯅ ꯍꯩꯊꯕ ꯅꯣꯡꯂꯛꯇꯨꯅ ꯅꯣꯡꯒꯤ ꯃꯔꯤꯛꯁꯤꯡꯅ ꯐ꯭ꯔꯟꯠ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯇꯥꯕꯗꯣ ꯐꯠ ꯐꯠ ꯍꯥꯏꯗꯣꯛꯂꯕꯁꯨ ꯅꯣꯡꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ ꯂꯥꯞꯇꯛꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯂꯤꯕꯗꯨ ꯎꯕꯗ ꯕꯦꯗ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯞ ꯀꯅꯥꯅꯣ ꯌꯦꯡꯉꯤ ꯀꯅꯥꯅꯣꯅꯦ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯑꯊꯦꯡꯕꯁꯤꯗ ꯑꯩꯕꯨ ꯋꯥꯈꯜꯗ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯞꯅ ꯇꯞꯅ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯁꯨ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯐꯩꯅ ꯈꯥꯝꯃꯤꯕ ꯒꯥꯔꯤꯗꯨꯅ ꯃꯥꯒꯤ ꯃꯤꯠꯐꯝ ꯃꯥꯒꯤ ꯆꯠꯐꯝ ꯂꯩꯍꯟꯗ꯭ꯔꯕꯗ ꯕꯦꯗ ꯒꯥꯔꯤꯗꯨ ꯇꯞꯅ ꯈꯥꯝꯈ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯀꯨꯝꯊꯗꯦ ꯒꯥꯔꯤꯗꯨꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞꯇ ꯌꯦꯡꯅ ꯌꯦꯡꯅ ꯅꯨꯄꯥ ꯑꯅꯤ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡꯗꯨ ꯊꯤꯜꯂꯔꯦ ꯕꯦꯗ ꯄꯥꯈꯠꯂꯗꯨꯅ ꯐꯣꯟꯗꯨ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯐꯣꯟ ꯌꯥꯎꯔꯝꯗ꯭ꯔꯦ ꯉꯁꯥꯏ ꯁꯨꯗꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯕꯗ ꯇꯦꯕꯜꯗ ꯊꯝꯂꯝꯕꯗꯣ ꯑꯗꯨꯃꯛ ꯊꯝꯍꯧꯔ ꯃꯥꯜꯂꯦ ꯈꯜꯂꯤ ꯈꯟꯅ ꯈꯟꯅ ꯕꯦꯗ ꯊꯣꯡꯗꯨ ꯌꯥꯝ ꯊꯨꯅ ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯃꯥꯒꯤ ꯃꯇꯧꯗ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯉꯥꯏꯉꯝꯗ꯭ꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯇꯨꯞꯇꯨꯅ ꯒ꯭ꯂꯥꯁꯇꯣ ꯄꯣꯞ ꯄꯣꯞ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯕꯗ ꯕꯦꯗ ꯄꯥꯈꯠꯅ ꯀꯞꯂꯛ ꯇꯧꯔꯛꯏ ꯀꯞꯇꯨꯅ ꯂꯥꯎꯏ ꯅꯣꯏ ꯀꯅꯥꯅꯣ ꯍꯥ ꯀꯩꯅꯣ ꯅꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯕꯣ ꯄꯩꯁꯥ ꯄꯥꯝꯂꯁꯨ ꯄꯤꯒꯦ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ ꯉꯥꯡꯖꯕꯇꯅꯤ ꯀꯅꯥꯁꯨ ꯃꯥꯕꯨ ꯀꯟꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯒ꯭ꯂꯥꯁꯇꯨ ꯊꯨꯒꯥꯏꯔꯒ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯕꯦꯗꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯆꯤꯡꯊꯔꯛꯂꯦ ꯑꯍꯦꯟꯕ ꯐꯨ ꯆꯩꯕ ꯇꯧꯗꯦ ꯆꯨꯝꯅꯇ ꯐꯥꯕꯅꯤ ꯑꯗꯨꯕꯨ ꯕꯦꯗꯁꯨ ꯀꯞꯂꯒ ꯂꯥꯎꯔꯤ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯐꯥꯔꯤꯁꯤꯕꯣ ꯑꯩꯕꯨ ꯊꯥꯗꯣꯛ ꯍꯨꯔꯥꯟꯕ ꯑꯣꯏꯔꯗꯤ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯋꯥꯠꯇꯅ ꯄꯤꯒꯦ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ ꯅꯨꯄꯥꯁꯤꯡꯅꯁꯨ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯊꯥꯗꯣꯛꯇꯦ ꯑꯁꯨꯝꯅ ꯃꯨꯛꯅꯗꯨꯅ ꯂꯦꯞꯂꯤꯉꯩ ꯃꯥꯡꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯅꯤꯡ ꯁꯤꯠꯇꯒꯤ ꯒꯥꯔꯗ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯃꯨꯕ ꯁꯥꯇꯤꯟꯗꯨ ꯐꯠ ꯈꯟꯗꯣꯛꯂꯒ ꯀꯣꯟꯅ ꯀꯨꯝꯊꯔꯛꯂꯤꯕ ꯁꯨꯗꯦꯗ ꯇꯨꯞꯄꯤ ꯂꯥꯎ ꯈꯣꯡꯂꯕ ꯕꯦꯗꯁꯨ ꯁꯨꯗꯦ ꯎꯕꯗ ꯆꯞ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅ ꯁꯨꯗꯦ ꯕꯦꯗꯒꯤ ꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯡꯗ ꯆꯞ ꯂꯦꯞꯄꯤ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯞꯅ ꯍꯥꯏ ꯕꯦꯗ ꯏꯆꯤꯜ ꯏꯅꯥꯎ ꯏꯪꯅ ꯂꯣꯏꯁꯤꯟꯅꯒꯗꯕ ꯋꯥꯔꯤꯁꯤꯗ ꯑꯁꯨꯝꯅ ꯅꯪꯕꯨ ꯇꯟꯖꯥ ꯅꯝꯊꯦꯛꯅꯗꯨꯅ ꯂꯣꯏꯍꯟꯒꯗꯧꯔꯦꯗꯣ
ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩ ꯀꯗꯥꯏ ꯁꯦꯝꯂꯤꯕ ꯑꯥꯔꯇꯤꯀꯜ ꯑꯃꯗꯤ ꯐꯣꯇꯣꯁꯤꯡꯗꯣ ꯏꯆꯦꯗ ꯁꯤꯟꯅꯧ ꯑꯩ ꯅꯪꯕꯨ ꯂꯦꯟꯕ ꯃꯥꯡꯍꯟꯅꯤꯡꯗꯦ ꯊꯧꯗꯣꯛꯇꯨꯗ ꯁꯥꯎꯔꯣꯏꯗꯕ ꯀꯅꯥ ꯂꯩꯇꯦ ꯁꯨꯗꯦꯕꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯔꯕ ꯕꯦꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯑꯗꯨ ꯅꯕꯨꯛꯁꯦꯜ ꯄꯤꯛꯄ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯗꯕ ꯅꯪꯕꯨ ꯏꯆꯦ ꯍꯥꯏꯗꯨꯅ ꯕꯦꯕꯥꯔꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯅꯁꯥꯒꯤ ꯅꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯗꯨ ꯋꯥꯈꯜ ꯌꯥꯎꯔꯝꯂꯣꯏ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯁꯨꯗꯦꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯋꯥꯍꯩꯗꯨ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯕꯦꯗꯥ ꯅꯪꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯅꯍꯥꯟꯅ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯀꯞꯄꯅꯤ ꯃꯁꯤ ꯇꯣꯛꯂꯁꯤ ꯍꯥꯏꯌꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯐꯤꯔꯦꯞ ꯀꯩꯅꯣ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯅꯁꯤ ꯑꯩ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯕꯦꯗꯥ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯑꯆꯨꯝꯕꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗꯕ ꯑꯩꯅꯤ ꯅꯪꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯈꯣꯡꯐꯝ ꯍꯣꯡꯒꯗꯕ ꯂꯩꯇꯦ ꯃꯇꯤꯛ ꯆꯥꯗꯕ ꯃꯄꯨꯅꯪꯒꯤ ꯃꯈꯥꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯍꯤꯡꯅꯤꯡꯗꯦ ꯏꯆꯦꯝꯁꯤꯒꯤ ꯅꯇꯣ ꯑꯗꯨꯃꯛꯅꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯂꯦꯜꯂꯤꯕꯗꯣ ꯈꯪꯍꯧꯗ꯭ꯔꯦ ꯁꯨꯗꯦ ꯈꯪꯍꯧꯗ꯭ꯔꯦ ꯅꯥꯀꯟꯗ ꯁꯥꯇꯤꯟ ꯄꯥꯏꯔꯒ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯇꯦꯟꯇꯛ ꯇꯧꯕ ꯊꯥꯡꯗꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯕꯦꯗꯒꯤ ꯈꯧꯔꯤ ꯃꯄꯥꯗ ꯐꯩꯔꯦꯡꯅꯅ ꯌꯨꯡꯏ ꯃꯤꯀꯨꯞꯇ ꯕꯦꯗ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ ꯆꯨꯔꯤꯕ ꯅꯣꯡꯒꯤ ꯂꯦꯞꯄ ꯂꯩꯇꯕ ꯅꯣꯡꯂꯤꯛꯀ ꯕꯦꯗꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯈꯦꯡꯒ ꯀꯔꯤꯗꯕꯨ ꯈꯦꯠꯅꯔꯤ ꯃꯤꯀꯨꯞꯇꯨꯗ ꯏꯒꯤ ꯇꯨꯔꯦꯜ ꯆꯦꯟꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯅ ꯊꯥ ꯍꯥꯏꯔꯛꯏ ꯃꯦꯝ ꯃꯐꯝꯁꯤ ꯊꯨꯅ ꯊꯥꯗꯣꯛꯑꯁꯤ ꯆꯠꯁꯤ ꯑꯣꯏ ꯅꯣꯏꯒꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧ ꯃꯥꯒꯤ ꯒꯥꯔꯤꯗ ꯌꯥꯎꯕ ꯆꯦ ꯆꯥꯡ ꯂꯧꯊꯣꯛ ꯃꯌꯥꯝꯅ ꯀꯣꯏꯂꯥꯎꯅꯔꯛꯄꯗꯨꯗ ꯁꯨꯗꯦ ꯋꯥꯈꯜ ꯂꯥꯛꯂꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯕꯦꯗ ꯂꯩꯃꯥꯏꯗ ꯈꯞ ꯆꯤꯡꯂꯒ ꯃꯉꯣꯟꯗ ꯌꯦꯡꯂꯤ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯨꯝ ꯃꯇꯧꯗ ꯁꯨꯗꯦ ꯃꯆꯤꯟꯗꯣ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯁꯣꯜꯂꯛꯏ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯕꯦꯗ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯃꯥꯒꯤ ꯊꯀꯠꯄ ꯃꯇꯧꯗꯨꯗ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯅ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯁꯨꯗꯦꯕꯨ ꯂꯦꯡꯕꯥꯝꯗ ꯀꯣꯜꯂꯒ ꯃꯐꯝꯗꯨꯗꯒꯤ ꯄꯨꯅꯕ ꯍꯣꯠꯅꯩ ꯅꯣꯡꯁꯨ ꯂꯦꯞꯇꯦ ꯕꯦꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯃꯤꯠꯌꯦꯡꯁꯨ ꯂꯦꯞꯇꯦ ꯁꯨꯗꯦ ꯇꯔꯪ ꯑꯃꯗ ꯕꯦꯗꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯕꯗꯒꯤ ꯃꯍꯩ ꯅꯣꯡ ꯆꯨꯔꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯟꯅꯔꯛꯂꯤ ꯕꯥꯁꯀꯦꯠꯕꯣꯜ ꯀꯣꯔꯠ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯂꯥꯏꯖꯍꯣꯏꯒ ꯅꯛꯅꯕꯅ ꯃꯌꯥꯝꯗꯨ ꯂꯤꯌꯨ ꯍꯥꯏꯅ ꯆꯪꯂꯛꯏ ꯃꯇꯝꯗꯨꯗ ꯅꯟꯗꯔꯥꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯇꯦ ꯌꯨꯝꯗ ꯂꯩꯔꯤ ꯃꯆꯥꯁꯤꯡ ꯃꯊꯪ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯂꯣꯏꯅ ꯆꯣꯠꯂꯤꯗꯅ ꯆꯠꯂꯣ ꯅꯐꯤ ꯍꯣꯡꯂꯒꯅꯦ ꯏꯔꯦꯟꯖꯅ ꯃꯩ ꯌꯥꯔꯂꯣ ꯅꯥꯕ ꯇꯥꯔꯤꯅꯦ ꯅꯈꯣꯏꯕꯣ ꯃꯌꯥꯝꯗꯨ ꯃꯔꯤ ꯆꯪꯅꯈ꯭ꯔꯦ ꯇꯨꯡꯗ ꯀꯣꯟꯅ ꯂꯥꯛꯍꯧꯕ ꯃꯩꯔꯥꯕꯗꯣ ꯀꯣꯏꯂꯩꯔꯒ ꯌꯦꯡꯉꯤ ꯀꯅꯥ ꯑꯃ ꯊꯤꯕꯒꯨꯝ ꯀꯣꯏꯅ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯑꯍꯨꯝꯗꯨꯒꯤ ꯇꯨꯡꯗ ꯄ꯭ꯔꯕꯣꯛ ꯀꯥꯈꯠꯈ꯭ꯔꯦ ꯆꯥꯛꯈꯨꯝꯗ ꯃꯃꯥꯒ ꯂꯥꯎꯅꯕ ꯌꯥꯕ ꯂꯥꯎꯅꯔꯨꯔꯒ ꯊꯣꯔꯛꯄꯅꯤ ꯅꯨꯄꯤꯗꯣ ꯃꯊꯛꯇ ꯌꯥ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯅꯈꯤꯕꯗꯨꯗ ꯃꯄꯥꯒꯤ ꯅꯥꯛꯇ ꯈꯠꯂꯤ ꯆꯦꯟꯁꯤꯜꯂꯛꯂꯤ ꯀꯅꯥ ꯂꯥꯛꯏ ꯅꯨꯄꯥ ꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯣ ꯅꯪ ꯌꯥꯝꯕꯨꯡ ꯍꯣꯏꯅꯤꯗ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯔꯨꯔꯒ ꯄꯨꯡꯆꯣꯠ ꯍꯜꯂꯛꯂꯤꯕ ꯆꯠꯂꯣ ꯅꯕꯨꯡꯁꯤꯡꯒꯤ ꯀꯣꯐꯤ ꯑꯃꯃꯝ ꯁꯦꯝꯕꯤꯌꯨ ꯅꯣꯡꯁꯤꯗꯅꯦ ꯌꯨꯝꯗ ꯆꯠꯄꯁꯨ ꯌꯥꯔꯔꯣꯏ ꯄꯄꯥ ꯃꯩ ꯍꯧꯒꯠꯀꯦ ꯉꯥꯡꯅ ꯅꯟꯗ ꯃꯩꯐꯨ ꯑꯆꯧꯕꯗ ꯄꯨꯁꯤꯜꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯌꯨꯝꯗꯣ ꯑꯔꯤꯕ ꯌꯨꯝꯅꯤ ꯆꯦꯛꯅ ꯅꯥꯟꯅ ꯁꯥꯔꯕꯁꯨ ꯑꯔꯤꯕ ꯃꯇꯝꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯁꯛꯅꯤ ꯀꯥ ꯍꯦꯟꯅ ꯑꯔꯪ ꯑꯔꯥꯛ ꯇꯧꯗꯦ ꯁꯣꯝꯗ ꯀꯣꯐꯤ ꯁꯦꯝꯂꯨ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯤꯗꯣ ꯍꯨꯔꯥꯜꯂꯒ ꯃꯊꯛꯇ ꯑꯣꯏꯅ ꯀꯥꯔꯛꯂꯦ ꯂꯨꯝꯗꯨꯅ ꯂꯥꯛꯏ ꯀꯥꯁꯤꯡ ꯑꯗꯣ ꯃꯥ ꯈꯪꯉꯤ ꯃꯩꯔꯥꯕꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯅꯨꯄꯥ ꯃꯁꯦꯟ ꯑꯣꯏꯔꯁꯨ ꯀꯩꯅꯣꯝꯗ ꯂꯩꯖꯕꯅꯤ ꯍꯥꯏꯕ ꯃꯗꯨ ꯈꯪꯅ ꯂꯥꯏꯖ ꯀꯥ ꯑꯃꯗ ꯍꯣꯟꯆꯤꯜꯂꯛꯂꯤ ꯊꯣꯡꯃꯛꯇꯤ ꯂꯣꯜꯂꯝꯗꯕꯅ ꯆꯞ ꯆꯥꯅ ꯇꯥꯔꯨꯏ ꯃꯐꯝ ꯑꯗꯣ ꯂꯥꯏꯕꯛ ꯐꯕꯅ ꯈꯣꯡꯒꯥꯎꯗꯤ ꯍꯣꯡꯗꯣꯛꯂꯝꯂꯦ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯂꯒ ꯃꯩ ꯆꯥꯛꯂꯕ ꯁꯨꯔꯨꯞ ꯃꯆꯦ ꯑꯃ ꯄꯥꯏꯔꯤꯕꯗꯣ ꯎꯕꯗ ꯂꯣꯏꯁꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯆꯪꯁꯤꯜꯂꯛꯏ ꯃꯤꯅ ꯇꯣꯏꯅ ꯊꯛꯀꯅꯨ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜꯗꯨꯗ ꯈꯪꯉꯤ ꯅꯨꯄꯥꯗꯣ ꯇꯥ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯥꯋꯦꯜꯗꯣ ꯂꯧꯔꯒ ꯈꯧꯔꯤꯗ ꯇꯛꯅ ꯌꯥꯟꯁꯤꯜꯂꯤ ꯎꯆꯤꯔꯣ ꯅꯪꯕꯣ ꯐꯨꯠꯀꯦ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯅ ꯂꯥꯏꯖ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨꯔꯣ ꯌꯥꯝꯕꯨꯡ ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦꯕꯀꯣ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕꯁꯨ ꯀꯔꯤꯅꯣ ꯈꯜꯂ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯣꯡꯁꯨ ꯆꯨꯏ ꯑꯩꯈꯣꯏꯅ ꯂꯦꯛꯈ꯭ꯔꯣ ꯍꯥꯏꯕ ꯍꯣꯔꯦꯟ ꯑꯩꯒ ꯇꯨꯝꯁꯦꯕ ꯃꯩꯔꯥꯕꯗꯣ ꯈꯪꯉꯤ ꯃꯇꯤꯟꯗꯣ ꯈꯪꯉ ꯍꯥꯏ ꯂꯥꯏꯖꯅ ꯆꯪꯁꯤꯜꯂꯒ ꯅꯪꯒꯟꯗ ꯇꯞꯅ ꯅꯥꯟꯕꯤ
Makoy ni irang toraningi leiba phone do lakliba call do takidre. Mairabu phone do akal changda laisada ngakni yingli. Karan ngang ko mina taraga adu phajaba wadongna. Laisado peiraga leikre. Ehen ba wakal adugi nattana icham chamna hairakpani. Khangni bani nuparuso mana peri leikibaduna Mairaba thonglomda haifetang yinglamlaga laisagi nakta changsilakle. Nakna changsilaga lepi. Iten basamado narumda tapniye khatpiranga hairei. Angang oiringiga hosikadi kairi mana Divyasana. Nangsu leisawi phari, aisu pakhang phari. Nangmu gyan tarong kidurungi. Nangna gyan tadabasida yamungsa lamen pam khangjaba. Nangmu gyan taroda. Mi chamna hairanga nangna khatpitali natra. Nangmu kanang khatle haino. Akhoi sanadei chamjabi irang langsabida moina duma habirabrane. Wahai du laisa Mairabagi thabakta khutum tasilanga thabai subai tawi. Ikai ne mahachanda akhoi sanaga ni hairakpado ai mihulse khangpai paithoke tawi haisi nang khangra. Ai riam haikidori sidagi hen mayam haikini kamdok singe. Sanana mihul paithok pukuding phasin mangamba mihul yengba doctor oina oirasirane aibo. Yambo ai kai mi mahachanda nangbo yam naksilakanu haiba. Kai ni tarido thokna nushirure Mairaba laisabo khudang paiduna chingsilaga khangkon konsili asumna hekta tawdaba nupadugi matawda nokmi tawi mabu chena kollaga nupado nungsina kori Sana hoi kai haige pamu Mairaba nokmi kai no pamu haide pamu ba haibada samtatlaga kori ni pamu haidana ado kai no ai kori da Mairaba sorda tapna hontharaga makhatai hakchangsida wakhalam ta faudaba yamna hainadibi ulama heglai masilai to syawi kaigumba miyoi khoi achawa checks amala amdaida physically attract tori haiba masi wayam wadra khangde ai yam hainadibi ulam phawi yambo hayuni ai tari ai nang nangangi do hawbadai loi fo gyan tadi Mairabo haidu nok thorakle khonjel pikna nokmi lai sabu mathadagi tapna lokthoklaga hairei aingonda nusiyo haiba nupa amatana hanna yengano ai khakta nusiyo haiba nangbu kanana so sana hairaga nusina kohongano ai khakta na kongge haiba chalokum phibam sida pharadi phibam am taaroi